Hello mayam ngasi su vlog oidoi ngasi bisu ko do ngasi se kada chalino habada silchar da chalini ado ngasi de koi daga satre ba ko koi isi ang chalini are koi isi ma nga chalina khone nasak to utke ne jare ka jade akhani henga ni thara jing goi ni ma koi che ga te sigale ma nge chali soro sa je kamula jare akhani chalminari do silchar kari gi chalino habdo yudi maram da harage pot pudi khare be chaline ba do kari pot no habdo hore num jawra ga jenghala ke khare sum leiba pote num jenghala ke ko ado salu hige da mathang plug to ini silchar mafam khangda ba ni me ama tinau sinya ma jawrong ngani ba ko imphalong gi manipurong gi ado mayam sing ga ina dum jenghani mani ko khangra do kari chatmina rasi mayam silchar jaure silchar rain khari jaure buko ado khujik chadi ado ina sum lambi mate ga mayam da uchebani ba ado sidai sida kanogi Holy Cross School silchar gi makhum jaure buko ado silchar halina hala police ke leire Holy Cross School do silchar gi ne basi se do moi ke changham ga siga yam chawi buko Holy Cross School silchar yam thati chawi moi ground se do ko rain khari jaure mana gai thok ka thok ngam da di kam ngai da no jam mata mayam rai khari da traffic jam se asuki mati oe bako jam wa khre asigi nimisi da ado asuki mati jam wana down mu change bako traffic jam thi jingune lepi ba gari mayam se khushang ma tawe ba aduni ko silchar gi traffic jam se asuki mati oe yamna wai town manung da changba se koina chapa matu theng re ba 12 bai tare ba ko koina jindagi thopa dasu moda ware agale hoji kira tonga jale hoji koina rai gari daure khachana gari jam hoi ra ba hoji pungama tare dugi jam ba matam ya ba gari kaya han madam mam do ba ya ro jadi kamu pasti tak ada mau nyalain deh, oh ya kenapa nih? Biar lebih nih mau ije. Kok ini kalau jauh? Buat lain lagi nih hangge. Dada, ini kok mana double bed mana yang price kilo kok? 12,500 টাকা পড়ে 12,500 Oh, এটা ছাড়া নাই নি? এটা প্লেন নাই প্লেন নাই? প্লেন এইটাই প্লেনটা মানে দাম কিরকম হইব? প্লেন প্লেনটা রেট আমার জানা নাই ধরুন রুম 850 পাইলি এটা হেভি মাল আচ্ছা কি 12,000 মানে ওই নাই ডালো তুনা নিয়া বুঝে সেটা ডালো লেগেছে মানে ডালো তুনা মাই তো
this is simple plain da sele plain da sele দাম কিরকম হইব দাদা এটা এটা 8,900 টাকা আর তার মানে উপরে স্ট্যান্ডটা নাই দিদি এটা কোম্পানি দেয় সুন্দর ভালো মনে আছে তুমি স্ট্যান্ড লাগাও এটা বিগনেদিন না আমি মানে এক্সট্রা স্ট্যান্ড লাগে লাগলে দিবা এক্সট্রা লাগাও দিয়া আচ্ছা পামাগানে পিতে বা এটা মানে ডবল আনি দাদা সি ডবল নাবা 8,900 mai hai ba mai মই আনা যাও আনা নাই আনার দাম কিরকম ওয়ান নেবে না স্টিলের নেবে না সে কাই বনো সি স্টিলের 250 so box ko jami se ha 2850 850 ha asi karo je so box ni kano ni ne kare ge ne dressing da design taw ba ta phajai ni mo se design ku phajam taw je kana tawri phajana আর এটা কি রকম পড়বো এটা 105 পড়বে 10 মানে 10500 সিঙ্গেল মিডিয়াম ও এটা মানে খালি দুই পার্ট নি দুই পার্ট ওইছে ডিজাইন করা আছে ও কত কইছে 10,500 চিন্তা লাগা চাওয়া আলমিরা ড্রেসিং যে ভাজা চিজি ভাজে আর এরকম এটা কিরকম হইব 3500 이거 3,500 3000 리싱 따라가 아직 대박이 잘 되네 대박이 조금 하자니 아 ปลายอยู่ตรงนี้เสียปลายจะท่าพี่ฮะ আগে আছে সব লাগে Silong patida kumhore khoi ni se kaina to bagi still gi kaino je ga palong je ga ne phobung je ga na ado gi kumhore siga satli khoi ni hoji sidagi mu kaino da salani khoi gi pole pham da salani lala দাদা ইয়ে করো না চুমকি আছে তো চুমকি দেখাও ক্রস দাদা দাদা গলে কোন ये चुमकी की दुकान संगे चुमकी लो तो इंस्टागी ब्लाउज सनम नबगी चुमकी लेस पजावा जावा लगे तिरा si mùi lai ghi phi rồi vẫn pha vẫn si blog ra rồi nào blog tu rồi bộ 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 khai nè lip takari huzi khoi kakale pata jo kala ko je kisa lago ani da kong sa pradilo ha ha padi big bazaar da sangai koi huzi siga sanga ne bazaar da sina ko kai ne ka glass am ne ai mangi ba glass ko kang ra di oi kai mi mangi ba dang glass to mai de be ma ju ta koi pu ko ne bo khu ne thang de me oh ada adu ko ban na balo ga hai ra acha cha nang hai ba da siga ai pam sum phaji pam su sigai lo ge to ina ba ko ai sat sigai ta lo ya ba ya glass na tani ko zamani shi ba hayo ne
ꯐꯖ ꯑꯁ ꯑꯆꯧꯕ ꯒ꯭ꯂꯥꯁ ꯃꯌꯥꯝ ꯌꯣꯜꯂꯤ ꯁꯤꯗ ꯀꯥꯏ ꯃꯥꯏꯁꯨ ꯒ꯭ꯂꯥꯁ ꯂꯧꯔꯦ ꯑꯗꯨ ꯑꯩꯈꯣꯏꯁꯦ ꯒ꯭ꯂꯥꯁ ꯑꯃ ꯂꯧꯈ꯭ꯔꯦ ꯃꯣꯏ ꯒ꯭ꯂꯥꯁꯀꯤ ꯗꯤꯖꯥꯏꯟꯗ ꯃꯥꯏ ꯒ꯭ꯂꯥꯁ ꯗꯤꯖꯥꯏꯟ ꯁꯤꯁꯦ ꯂꯣꯏꯕ ꯁꯤ ꯒ꯭ꯂꯥꯁꯀꯤ ꯗꯤꯖꯥꯏꯟꯁꯦ ꯂꯣꯏꯕ ꯏꯆꯦꯒꯤ ꯅ ꯑꯍꯣꯡꯕ ꯈꯜꯂꯤꯕ 99 ꯄꯤꯁ ꯇꯔꯨꯛꯇꯀꯣ ꯇꯔꯨꯛꯇ 99 ꯂꯧꯔꯦ ꯍꯧꯖꯤꯛ ꯊꯣꯛꯑꯅꯤ ꯊꯣꯛꯁꯤꯂꯥ ꯕꯤꯛ ꯕꯖꯥꯔꯗꯅꯤ ꯁꯤꯒ ꯀꯩꯅꯣ ꯌꯥꯝ ꯂꯩꯅꯤ ꯏꯆꯦ ꯕꯤꯅꯥꯅꯤ ꯑꯗꯩꯅꯦ ꯃꯥ ꯀꯩꯅꯣꯒꯤꯅꯤ ꯄꯨꯕꯗꯤ ꯉꯝꯃꯣꯏꯌꯦ 200 ꯑꯃ ꯂꯧꯕꯗ buy 1 get 1 free ꯅꯤꯅꯦ ꯔꯨꯝꯃꯦꯠ ꯄꯨꯕ ꯉꯝꯃꯣꯏ ꯂꯧꯕ ꯇꯥꯁꯨ ꯄꯨꯕ ꯉꯝꯃꯣꯏ ꯍꯣꯏꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯦꯡꯉꯦ ꯄꯨꯡ 3 ꯇꯥꯔꯦ ꯍꯟꯗꯣꯏꯃꯤꯅ ꯊꯦꯡꯉꯅꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯣꯞꯄꯤꯡ ꯇꯧꯕ ꯂꯣꯏꯔꯦ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯣꯏꯔꯦ ꯄꯣꯠ ꯃꯌꯥꯝ ꯂꯩꯔꯦ ꯁꯤ ꯕꯦꯒꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯁꯤꯒꯤ ꯕꯦꯒꯁꯤꯃꯁꯨ ꯊꯜꯂꯦ ꯗ ꯍꯧꯖꯤꯛ ꯍꯜꯂꯅꯤ ꯒꯥꯔꯤ ꯐꯥꯔꯅꯤ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯦ ꯑꯩꯗꯤ ꯆꯥꯗꯉꯩ ꯂꯥꯛꯏꯑꯕ ꯆꯥꯛ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯀꯩꯀꯩ ꯂꯩꯔꯛꯀꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯌꯦꯡꯍꯜꯂꯛꯀꯦ ꯖꯨꯝ ꯇꯧꯔꯒ ꯂꯩꯔꯒꯗꯤ ꯖꯨꯝ ꯇꯧꯔꯒ ꯑꯃꯨꯛ ꯐꯪꯅꯔꯁꯤꯀꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯍꯜꯂꯛꯑꯦ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯍꯜꯂꯛꯄ ꯅꯝꯃꯕ ꯃꯤꯠꯇ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯍꯜꯂꯛꯄ ꯆꯥꯛ ꯆꯥꯔꯤꯕ ꯁꯤꯒ ꯆꯥꯛ ꯂꯥꯝꯃꯟꯕ ꯁꯤꯗꯥꯁꯤꯒ ꯀꯣꯟꯅ ꯆꯥꯏꯁꯦ ꯑꯩꯁꯦ ꯀꯔꯤꯝ ꯆꯥꯔꯛꯇꯦꯕꯀꯣ ꯉꯁꯥꯏꯁꯨ ꯆꯠꯈꯤꯕꯗ ꯆꯥꯛ ꯆꯥꯗꯦꯕ ꯍꯥꯏꯗꯤ ꯆꯥꯛꯁꯤ ꯊꯣꯡꯗꯤ ꯂꯣꯏꯔꯕ ꯑꯩꯒꯤ ꯃꯅꯤꯡꯒꯤ ꯐꯤ ꯆꯥꯏꯕ ꯃꯌꯥꯝꯁꯨ ꯂꯣꯏꯔꯦ ꯆꯥꯛꯄꯨꯗꯤ ꯉꯁꯥꯏ ꯀꯩꯅꯣ ꯇꯧꯅ ꯂꯣꯏꯔꯕ ꯊꯣꯡ ꯈꯣꯡꯅ ꯂꯣꯏ ꯂꯣꯏꯔꯒꯅꯦ ꯑꯗꯩ ꯆꯥꯗꯅ ꯆꯠꯂꯤꯑꯕ ꯑꯩꯁꯦ ꯆꯥꯅꯤꯡꯗꯗꯅ ꯑꯗꯣ ꯑꯗꯒꯤ ꯑꯦꯒꯔꯣꯜ ꯑꯃꯈꯛ ꯆꯥꯔꯦ ꯑꯗꯣ ꯑꯦꯒꯔꯣꯜꯗꯣ ꯆꯥꯔꯒꯁꯨ ꯍꯥꯏꯗꯤ ꯆꯥꯛꯇꯣ ꯂꯥꯝꯃꯦꯅ ꯆꯥꯛꯇꯣ ꯆꯥꯗ꯭ꯔꯒꯗꯤ ꯂꯥꯝꯃꯤꯗꯅꯀꯣ ꯑꯗꯨꯅꯦ ꯑꯗꯣ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄꯗꯣ ꯌꯥꯝ ꯆꯪꯕꯗꯣ ꯑꯩ ꯃꯌꯥꯝꯗ ꯎꯍꯜꯂꯛꯄꯁꯨ ꯉꯝꯍꯧꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯩ ꯀꯩꯀꯩ ꯄꯣꯠ ꯂꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯁꯨꯝ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯍꯧꯖꯤꯛ ꯋꯥꯕꯅ ꯂꯣꯏꯔꯦ ꯂꯥꯛꯑꯒ ꯆꯥꯛ ꯆꯥꯔꯦ ꯑꯗꯩꯗꯤ ꯁꯤꯒ ꯆꯥꯛ ꯊꯣꯡꯕꯤꯌꯨ ꯑꯆꯥꯄꯣꯠ ꯂꯩꯔꯦ ꯆꯥꯔ ꯈꯣꯠꯂꯒ ꯂꯩꯔꯝꯃꯤꯅꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯦ ꯀꯩꯁꯨ ꯑꯩꯁꯨ ꯃꯥ ꯌꯥꯎꯗꯕꯗꯤ ꯆꯥꯛ ꯆꯥꯍꯧꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯗꯅ ꯌꯥꯎꯗꯕꯒꯤ ꯑꯗꯨꯗꯣ ꯑꯩ ꯃꯣꯏ ꯂꯥꯛꯑ ꯆꯥꯒꯦꯅ ꯆꯥꯛ ꯊꯝꯕꯗꯣ ꯃꯃꯥ ꯃꯆꯥꯗꯣ ꯆꯥꯊꯣꯛꯑ ꯆꯥꯕ ꯉꯝꯍꯧꯗ꯭ꯔꯦꯕ ꯃꯌꯥꯝ ꯑꯩ ꯊꯨꯡꯉꯕꯗꯅꯦ ꯀꯩꯅꯣ ꯇꯧꯔꯦ ꯄꯨꯡ ꯀꯌꯥꯅꯣ ꯇꯥꯏꯁꯦ ꯗꯥꯏꯗꯨꯗ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥꯅꯣ 3ꯂꯥ ꯄꯨꯡ ꯑꯃꯃꯝ ꯌꯥꯕ ꯑꯩ ꯊꯨꯡꯉꯕꯗꯀꯣ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯆꯠꯄꯗꯁꯨ ꯊꯦꯡꯈ꯭ꯔꯦ ꯉꯁꯥꯏ ꯄꯨꯡ 11:45 ꯑꯗꯨꯃꯥꯏꯅ 12 ꯇꯥꯗꯣꯔꯦꯕ ꯑꯩꯅ ꯉꯁꯥꯏ ꯆꯠꯄꯗꯣ 12 ꯇꯥꯗꯣꯔꯦꯕ ꯊꯦꯡꯈ꯭ꯔꯦ ꯆꯠꯄꯗꯁꯨ ꯑꯗꯣ ꯄꯣꯠ ꯆꯩ ꯑꯃ ꯈꯟꯗꯣꯛ ꯈꯟꯖꯤꯟꯒ ꯇꯧꯕꯗꯁꯨ ꯊꯦꯡꯈ꯭ꯔꯦꯕ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯄꯣꯠ ꯆꯩ ꯂꯧꯕ ꯆꯠꯂꯤꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯗꯦꯀꯣ ꯀꯣꯟꯅ ꯈꯪꯍꯜꯂꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯣꯏ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯂꯧꯕ ꯆꯠꯂꯨꯔꯤꯕ ꯄꯣꯠꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯅꯤꯡꯒꯤ ꯑꯆꯥꯏꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝꯅ ꯁꯤꯒ ꯅꯣꯇꯤꯁ ꯇꯧꯕꯤꯔꯅꯨꯕꯀꯣ ꯌꯥꯝ ꯆꯥꯏꯔꯝꯃꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯇꯕꯁꯤꯗꯅꯦ ꯏꯆꯥꯅꯨꯄꯤꯁꯤꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯝꯃꯦꯕ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯑꯒꯦ ꯀꯩꯀꯩ ꯄꯣꯠ ꯂꯩꯔꯛꯀꯦ ꯍꯥꯏꯕꯗꯣ ꯐꯤ ꯂꯩꯕ ꯆꯠꯂꯨꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡ ꯄꯟꯊꯥ ꯌꯧꯔꯕꯅꯤꯅ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅ ꯍꯧꯖꯤꯛ ꯐꯤ ꯃꯌꯥꯝ ꯑꯃ ꯕ꯭ꯂꯥꯎꯁꯀꯨꯝꯕ ꯇꯣꯞꯀꯨꯝꯕꯁꯦ ꯑꯣꯔꯗꯔ ꯇꯧꯕ ꯍꯧꯔꯦꯕꯀꯣ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯑꯩꯅ ꯁꯤꯒꯤ ꯐꯤꯁꯦ ꯂꯧꯔꯛꯑꯦ ꯕꯦꯜꯕꯦꯠꯀꯤꯅꯤ ꯑꯗꯣ ꯀꯦꯃꯦꯔꯥꯗꯗꯤ ꯁꯤꯁꯦ ꯈꯔ ꯉꯥꯡꯁꯟꯅ ꯎꯏꯌꯦꯕꯀꯣ ꯔꯤꯌꯦꯜꯗꯗꯤ ꯁꯤꯁꯦ ꯃꯦꯔꯨꯟ ꯀꯂꯔꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯁꯤꯁꯦ ꯂꯧꯔꯦ ꯈꯔ ꯌꯥꯝꯅ ꯂꯧꯔꯦ ꯁꯤꯒꯤ ꯐꯤꯁꯦ ꯌꯥꯝꯅ ꯑꯣꯔꯗꯔ ꯂꯩꯌꯦꯕꯀꯣ ꯁꯤ ꯐꯤꯁꯤꯒꯤ ꯑꯗꯨꯒ ꯅꯦꯛꯁꯇ ꯑꯩꯅ ꯋꯥꯏꯠ ꯀꯂꯔꯒꯤꯀꯣ ꯑꯁꯤꯁꯦ ꯀꯣꯇꯣꯟꯒꯤꯅꯤ ꯃꯌꯥꯝ ꯋꯥꯏꯠꯅ ꯏꯝꯕ꯭ꯔꯣꯏꯗꯔꯤ ꯇꯧꯕꯅꯦꯕꯀꯣ ꯑꯁꯤꯁꯦ ꯃꯧ ꯅꯍꯥꯅꯁꯨ ꯑꯗꯩꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥꯅ ꯑꯗꯨꯒꯗꯤ ꯈꯔ ꯑꯍꯟ ꯑꯣꯏꯕꯅꯁꯨꯀꯣ ꯕ꯭ꯂꯥꯎꯁ ꯂꯤꯠꯄ ꯌꯥꯏ ꯑꯗꯨꯒ ꯇꯣꯞꯀꯨꯝꯕ ꯇꯨꯔ ꯈꯣꯠꯂꯒ ꯌꯥꯝ ꯂꯦꯝꯖꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯁꯤꯒꯤ ꯐꯤꯁꯦ ꯑꯗꯣ ꯑꯁꯤꯒꯤ ꯐꯤꯁꯦ ꯃꯌꯥꯝꯒꯤ ꯑꯣꯔꯗꯔ ꯌꯥꯝ ꯌꯥꯝꯃꯦꯕꯀꯣ ꯑꯩꯉꯣꯟꯗ ꯑꯣꯔꯗर ꯇꯧꯔꯛꯄꯁꯦ ꯑꯗꯣ ꯇꯧꯕꯒꯤꯗꯤ ꯁꯤꯒꯤ ꯐꯤꯁꯦ ꯌꯥꯝ ꯐꯪꯉꯛꯇ꯭ꯔꯦꯕ ꯐꯤ ꯑꯁꯤꯈꯛ ꯂꯩꯔꯝꯃꯦ ꯑꯗꯣ ꯂꯩꯕ ꯈꯔ ꯑꯩꯅꯗꯤ ꯄꯨꯔꯒ ꯂꯥꯛꯑꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯁꯤꯁꯨ ꯀꯣꯇꯣꯟꯒꯤꯅꯦꯕꯀꯣ ꯃꯌꯥꯝꯁꯦ ꯔꯦꯗ ꯀꯂꯔ ꯀꯣ ꯔꯦꯗ ꯅꯠꯇꯦ ꯁꯤꯁꯦ ꯃꯦꯔꯨꯟ ꯀꯂꯔꯅꯦ ꯁꯨꯃꯥꯏꯅ ꯃꯦꯔꯨꯟꯗ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤ ꯇꯧꯕꯅꯤ ꯑꯗꯣ ꯑꯁꯤꯁꯨ ꯕ꯭ꯂꯥꯎꯁ ꯇꯣꯞ ꯇꯨꯗꯣꯏꯅꯦꯕꯀꯣ ꯁꯤꯁꯦ ꯈꯨꯗꯥꯡꯒ ꯄꯣꯡꯉꯒ ꯇꯧꯔꯒ ꯇꯣꯞ ꯇꯨꯗꯣꯏꯅꯦꯕꯀꯣ ꯁꯤꯁꯨ ꯃꯤꯒꯤ ꯑꯣꯔꯗꯔꯅꯦꯕ ꯁꯤꯁꯨ ꯃꯌꯥꯝꯅ ꯆꯦꯜꯂꯛꯄꯀꯣ ꯁꯤꯁꯨ ꯂꯩꯕꯤꯔꯛꯎ ꯍꯥꯏꯅ ꯑꯗꯣ ꯑꯩꯅ ꯆꯠꯂꯨꯕꯁꯦ ꯃꯌꯥꯝꯒꯤ ꯐꯤ ꯂꯩꯕ ꯆꯠꯂꯨꯕꯅꯤ ꯃꯌꯥꯝꯒꯤ ꯑꯩꯒꯤ ꯀꯁꯇꯃꯔꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯆꯠꯂꯨꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯁꯤꯒꯤ ꯕꯦꯜꯕꯦꯠꯁꯤꯗ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯆꯠꯅꯔꯤꯕꯅꯦ ꯑꯁꯤꯒꯤ ꯕꯦꯜꯕꯦꯠꯀꯤ ꯐꯤꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯆꯨꯝꯀꯤ ꯁ꯭ꯇꯣꯟꯒꯨꯝꯕꯅ ꯑꯗꯒꯤ ꯃꯣꯇꯤꯒꯨꯝꯕꯅ
ꯁꯤꯗꯩꯁꯤꯒ ꯂꯩꯔꯣꯡ ꯇꯧꯔꯒ ꯗꯤꯖꯥꯏꯟ ꯇꯧꯔꯒ ꯑꯗꯨꯒꯨꯝꯕꯒꯤ ꯕ꯭ꯂꯥꯎꯁ ꯌꯥꯝ ꯆꯠꯅꯔꯤꯕꯅꯤꯀꯣ ꯑꯗꯣ ꯑꯗꯨꯗꯨꯒꯤ ꯕ꯭ꯂꯥꯎꯁ ꯇꯨꯅꯦꯕ ꯑꯩꯅ ꯇꯨꯗꯣꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯍꯌꯦꯡ ꯇꯨꯔꯀꯥꯟꯗ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯗꯤꯖꯥꯏꯟꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯀꯃꯥꯏ ꯇꯨꯕꯅꯣ ꯀꯩꯗꯧꯕꯅꯣ ꯑꯗꯨ ꯈꯪꯍꯜꯂꯛꯀꯦ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯑꯗꯨꯒ ꯑꯩꯅ ꯂꯥꯏꯅꯤꯡ ꯕ꯭ꯂꯥꯎꯁꯀꯤ ꯇꯣꯞꯀꯤ ꯃꯅꯨꯡꯗ ꯊꯥꯅꯕꯒꯤ ꯂꯥꯏꯅꯤꯡ ꯃꯤꯇꯔ ꯑꯅꯤꯈꯛ ꯃꯤꯇꯔ 4ꯈꯛꯁꯨ ꯄꯨꯖꯔꯛꯑꯦꯀꯣ ꯑꯁꯤ ꯈꯛꯇꯅꯦ ꯑꯁꯤꯈꯛꯁꯤꯒ ꯂꯨꯄꯥ 2,200 ꯂꯩꯍꯧꯔꯦ ꯃꯌꯥꯝ ꯄꯣꯠꯇꯤ ꯃꯁꯛ ꯎꯗꯦ ꯄꯩꯁꯥꯗꯤ ꯌꯥꯝꯃꯦ ꯑꯗꯨꯒ ꯑꯩꯒꯤ ꯄꯣꯠ ꯑꯃꯈꯛꯇꯤ ꯂꯩꯖꯔꯛꯑꯦ ꯑꯩꯅ ꯑꯩꯒꯤ ꯄꯥꯝꯁꯨ ꯂꯧꯖꯔꯛꯏꯀꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯄꯥꯝꯁꯨꯁꯦ ꯑꯩꯅ ꯕꯤꯛ ꯕꯖꯥꯔꯗꯒꯤ ꯂꯧꯔꯛꯄꯅꯤ ꯑꯩꯒꯤ ꯄꯥꯝꯁꯨ ꯌꯥꯝꯅ ꯇꯣꯡꯉꯦ ꯌꯥꯝ ꯄꯥꯝꯖꯩꯕꯀꯣ ꯄꯥꯝꯁꯨꯁꯦ ꯑꯗꯣ ꯁꯤꯁꯦ ꯂꯧꯔꯦ ꯌꯥꯝ ꯇꯥꯡꯕꯗꯤ ꯅꯠꯇꯦꯗ ꯑꯗꯣ ꯑꯩꯅ ꯃꯅꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯃꯅꯤꯡꯁꯤꯅ ꯈꯤꯇꯪ ꯍꯤꯜꯁ ꯑꯣꯏꯌꯦꯕꯀꯣ ꯑꯩꯗꯤ ꯃꯤ ꯄꯤꯛꯆꯕꯅꯤꯅ ꯈꯔ ꯀꯩ ꯍꯥꯏꯅꯤ ꯈꯔ ꯍꯤꯜꯁꯀꯨꯝꯕ ꯈꯔ ꯁꯨꯝꯕ ꯇꯣꯡꯅꯤꯡꯉꯦꯕꯀꯣ ꯍꯤꯜꯁꯇꯣ ꯈꯨꯅꯤꯡꯃꯨꯛ ꯁꯥꯡꯕ ꯐꯪꯗꯦ ꯈꯨꯅꯤꯡꯃꯨꯛ ꯁꯥꯡꯉꯗꯤ ꯅꯉꯣꯟꯗꯩ ꯍꯦꯟꯅ ꯋꯥꯡꯈ꯭ꯔꯅꯤ ꯑꯩ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯃꯅꯤꯡꯗꯀꯣ ꯑꯗꯣ ꯑꯗꯨꯝ ꯁꯤꯜꯆꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯆꯠꯄ ꯈꯣꯠꯄꯒꯤ ꯑꯗꯨꯝ ꯀꯩꯅꯣꯅꯤꯗ ꯌꯥꯝꯅ ꯀꯩꯅꯣ ꯅꯠꯇꯦ ꯑꯗꯣ ꯀꯂꯔꯁꯨ ꯀꯣꯐꯤ ꯀꯂꯔꯅꯤ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯁꯤꯝꯄꯜ ꯏꯆꯝ ꯆꯝꯕ ꯄꯣꯠꯅꯤꯗ ꯁꯤꯁꯤꯃꯩꯈꯛꯀꯤ ꯑꯩꯒꯤ ꯂꯧꯔꯦ ꯑꯇꯩ ꯀꯩꯝ ꯂꯧꯔꯛꯇꯦ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯑꯩꯅ ꯂꯧꯕ ꯆꯠꯂꯨꯕꯁꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯄꯣꯠꯁꯤꯅꯦꯕꯀꯣ ꯆꯨꯝꯀꯤ ꯕ꯭ꯂꯥꯎꯁꯇ ꯅꯝꯅꯕꯒꯤ ꯁ꯭ꯇꯣꯟ ꯆꯨꯝꯀꯤ ꯃꯌꯥꯝꯕꯨꯗꯤ ꯂꯩꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯀꯟꯅ ꯆꯠꯅꯔꯤꯕ ꯆꯨꯝꯀꯤ ꯑꯁꯤꯒꯤ ꯆꯨꯝꯀꯤꯁꯦ ꯂꯩꯇꯕ ꯑꯗꯨꯗꯨꯒꯤ ꯑꯩ ꯂꯧꯕ ꯆꯠꯂꯨꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝꯗ ꯁꯤ ꯃꯌꯥꯝ ꯆꯨꯝꯀꯤ ꯃꯌꯥꯝꯁꯦ ꯍꯩꯗꯣꯛꯑꯒ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩꯅ ꯂꯧꯔꯤꯕ ꯆꯨꯝꯀꯤꯁꯦ ꯀꯔꯤ ꯆꯨꯝꯀꯤꯅꯣꯗ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯃꯌꯥꯝꯁꯤꯒ ꯑꯩꯅ ꯂꯦꯁ ꯂꯩꯔꯛꯄꯗꯣ ꯁꯤꯒ ꯂꯩꯔꯦꯕꯀோ ꯑꯗꯣ ꯑꯥꯏ ꯁꯦꯞꯀꯤ ꯀꯩꯅꯣꯁꯤꯅꯦꯕ ꯆꯨꯝꯀꯤꯁꯤꯅꯦꯕ ꯑꯩꯅ ꯃꯔꯨ ꯑꯣꯏꯅ ꯊꯤꯕ ꯆꯠꯂꯨꯔꯤꯁꯦ ꯑꯗꯣ ꯐꯪꯗꯤ ꯐꯪꯉꯦ ꯑꯗꯣ ꯃꯌꯥꯝ ꯃꯈꯟꯒꯤ ꯂꯧꯔꯦ ꯑꯗ ꯑꯁꯤꯒꯨꯝꯕꯒꯁꯦ ꯁꯨꯝ ꯂꯧꯔꯦꯕꯀꯣ ꯁꯤꯒꯨꯝꯕ ꯎꯇꯣꯡ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯁꯥꯡꯕ ꯀꯩꯀꯥ ꯃꯌꯥꯝ ꯂꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁꯨꯃꯥꯏꯅ ꯂꯧꯔꯛꯑꯦ ꯑꯗꯣ ꯍꯌꯦꯡ ꯑꯩ ꯀꯩꯅꯣꯁꯦ ꯕ꯭ꯂꯥꯎꯁꯁꯦ ꯇꯨꯔꯒ ꯂꯣꯏꯔꯒꯀꯣ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯇꯨꯒꯗꯧꯔꯤꯕ ꯕ꯭ꯂꯥꯎꯁꯀꯤ ꯗꯤꯖꯥꯏꯟꯁꯤꯁꯨ ꯃꯌꯥꯝꯗ ꯑꯗꯨꯝ ꯌꯦꯡꯍꯟꯖꯔꯝꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝꯅꯁꯨ ꯋꯥꯔꯦꯕꯀꯣ ꯄꯣꯊꯥꯒꯦ ꯉꯥꯏꯍꯥꯛ ꯃꯥꯏꯟ ꯃꯤꯠꯁꯦ ꯐ꯭ꯔꯦꯁ ꯑꯣꯏꯔꯒ ꯄꯣꯊꯥꯔꯒꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯒꯦ ꯑꯗꯨꯒ ꯃꯊꯪ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯕꯥꯏ ꯕꯥꯏ